Good morning. Ngasi numajing numit ki card message yengminarase ayuki ado ahambada numajing numita akoina season number haragadi 156 leire aduga color dana pink color le ko aduga hana card message yengminarase aduga timing afaba yengase ko ngasi gi oina kalam karamba matam se phage habado ado horen nungdang aina workshop conduct tawgani haibado registration fees pay tawraga aina group tagumba add tawdaba yauragadi amutang message thabiro haidi anambanadi tawgrabadi khalle wakhanda ko adu taraga jo haidi aina chithawbo ko haidi yauragadi ko hazik phawbada aina group ta hapaktaba leragadi ko haidi fees kumba registration fees ama macha ama thamido adu su pigraga aduga aina hapamdragadi amutang aingonda message thabiro ko ai number leiramgani ko hana keno tawgibagi aina hap tum hapina ko community post kumba de Instagram gumba da number yaubani ko ado malere ko ado ahambada card message yeminase ado akogi timing afaba yengase ko ngasige aduga hayengse purnima oibanina ko purnima gi se akoina keno to boya ko hadi purnima gi manifestation mayam ama leire aduga mamangda nahan hadi yum mangba oiro natraga hadi pharak ta hobadaga sengaw gumbaga sum thamhowdaba gumba le diwali gi da adu hayengse tawbi be ko hadi hayeng purnima namit da hadi thaje lanthok trina ko adu na hayeng tawboda ka shuwa ka budi leite ko ai nahan budi keno to adu keno dagi paraga namit keno budi hai ko drama thoi budi adu purnima su lakpani purnima du sengaw senai na ko adina loina pharak ta hore na khalase adu purnima namit kai gumda sembe yai ko adu sida card chile re ko card number 1 2 3 ko ahum sida gi amma choose to birasi ko ngasi goina live se ko aham bagi se na ko aham bagi se sidana hadi progress kumbala ko hadi sum ngasi gi oina haraga di ko hadi progress la advantage kumba ko hadi kitang engonda phangani ko kana ba khara phangani ko ngasi gi oina haraga di ko kana ba gumba khara phangani kitang ko hadi chakchang na pukning chang na gumba tawi ba ina thaba ma tawa matam da ko aduga ani subasina ko hadi lotion ba oina ore ko hadi mi je taraga leitra hadi card se da ko aduna hadi probably keno toraga hai tare ko hadi loiba nuai taba harase keno to wa harase ai problems ne harase almost loishalako gumba kai gumba adumaina oina oire ko hadi loiragadi anowa ma hawidana ko anowa ma hadi mi se akoina keno hadi shiba harasine ko shiraga amu po ko hadi sida hadi sigi card sigi meaning se dead tin nate ba hadi problem loibane ba sida ko hadi keno rom da pubigano ko hadi ending of the problem ne ba sile che ko ending of the problem haragadi agi problem ge gumba leiba leragadi hadi problem ma'am se loi loshalaga hadi new beginning ama ne ba sida haise ko aduga ahum suba card sina ko khitang khara keno tawre ko sida hadi mi se haina loina biyo ngasi gi oina haragadi ko hadi somda adu tawbige ko pige gaina ga mina ga hadi leina ko hadi pesang gi matang do oiro amagi oiro ko hadi thajaga no ngasi gi oina hadi mina keno ma tawraga hai tare ko aingonda gi ngahaki launa ba khotna ba try tarok ya ba ko adu duna hadi adu gi potuma kemta keno to widaba ko sida aina khutha bidaba ngasi gi oina haragadi aduga timing se ayuki pung 3:50 dagina pung 13 ama phawng leire dagi 12 minute kunithoi dena pung amaga minute nifum doi phawng leire aduga nungda waramgina 3 minute 15 dagina 8 minute kunithoi phawng leire ko aduga nungna athengwaina 12 minute nifum dena pung 2 minute kun phawng leire aduga nongalamdaigina 3 minute 58 dagina pura nongalamdaigi 5 minute 38 phawng leire ko sisina khoi gi ngasi gi oina afaba timing adu sida leire khoi gi ngasi gi card message ma'am thank you